Iraitsasingbу mi amagum khanba ngamdaba luchingba saba mihutsing para tambirase matangi sahi inkomja lising aniga kunga tareta pangthokadoriba State Assembly election asida Yengkhom Sanjeep Thangmeiband Kendrada Meekhal Thengnaragani haina Development Organization Thangmeiband ge President Yengkhom Sanjeep na phongdokre wafamasi Thangmeiband Polem Lekaida leiba Yengkhom Sanjeep ki yumda Organization asina sinba nomagi oiba political conference amaka mari leinana wangang bada phongdokkibani mahakna makha taraduna haikibada Thangmeiband Kendra si matam sangna sahi taraga mangarom tumduna leirure aikoi kayam koina tumduna laikhigani lusingba kharana mi amagi cheng kilogram manga piraga khomlakpa bot ki langda thuragumse mama oibi singi fizigi mani asi masa singni ngasidi hariba masa oiba singasi ngausat naduna hingle masi mama oibi singna pelamgadra haibasi achopa wahangam oire Manipur amadi Kendra sida mahi masing ningthina hairaba naha kaya kangaw naduna ngasisu hingle masi karidagi oirakpano ngasi naha kayana mayai kaba chinjakta luptuna leire hariba lamang naraba tawfam khamdraba naha singasigi mafamda Board lebliba singna wasakhiba kaya thabak oina pangthokpidre naha sing asigi policy amata sembidre naha sing asi hinglingai gi matamda senthok leinaba sembibagi mahut naha sing asina laikhidraba sikraba matungda yumda laktuna senfam khara pangduna mama mapa sing aduna pelamgadra aikoi matam kayam koina pangthaduna laikhigani naha kaya gi punsi pikamnakhiba sina kanana maramoiduna ohenkibano haibasi Kendra sigi mama mapa oiba singna nainaba matam oire saukhatpa Thangmeiband Kendra magidamak karigumba masak thokpa khara paikhatlamge haiduna Meekhal Thengnarage haina thorakpani Kendra sigi miyamnasu mateng pangbiyo karigumba laibak phobadagi ingkumja lisinganiga kungatareta pangthokadoriba Meekhalda mai paklaba matungda miyamgi apamba thabak tawba ngamdrabadi Kendra sigi imai bel singna mahapu sap tawbiyu haina mahakna makatana phongdokki